ngasi phong tuan tuan ma chifong singni gi maru eba pausin khongga charaga mem da share tawjagi ahanbada drak kona na fare Imphal East District Police ki kangbuna ngarang nungthil pung mari makhairom tabada khomidok me lekai arapta primary school manak tegi naha ama heroin powder gram sam ga amaka kona na fare drak kona na faraba naha adugi maming MD Zanab Khan sei kunga tret kawi khomidok me lekai da lebani mak pu wang pong tawbada heroin powder adu kairang umang lekai digi MD Samir Khan sei kuntraga ni pan kauba amana lamlong na miyo amada pirunaba pirakpani haina phongdok sei hairi Hangang police ta drak kona na Zanab Khan chinnabaga lonena mak ki mathakta case ma lakhot khre haina phongdorakli makha sa tharak point na topa paw mana mu covid naraba local volunteers sing da miyeng sanghaningi hauji covid positive oiduna Rims Hospital gi ICU da aruba phibam amada ngasi pawba laikana duna leiriba United Development Committee gi General Secretary Moirang Thim Bilki Manipur government na mating pangbaga lonena ahenba miyeng sangbi yu haina government miyeng sing silakli United Development Committee Bisnupurgi President Serol Nahai Manipur government ki lamjing makhada local MLA ga kusam naraga COVID-19 pandemic asid lantheng na bagi damak Bisnupur Municipal Council gi manungda leiba laikai taragani thogi club Maira Paibi amasum CSO singi apunba miyoi singalonena CM ki ba United Development Committee Bisnupur LLC Local COVID Awareness Enforcement Committee COVID laina laichat asidagi ngak thokpa ngamnabagi dama haukiba November 10 dagi hauna Bisnupur Bazar sinba thungna COVID ki maramda awareness piki serol asina makha taraduna bazar pot laiba amadi yoliba miyoi singi social distancing ngakna hananabagi dama committee sigi General Secretary Moirang Thim Bilki Bisnupur Ward number 4 na miyamga hakthengna volunteer oina work tawduna maru eba thodang lawduna laklambani haidena spauksna phongdogli khasa tharak poina topa pawa manamu miyoi mari makhal kya gi nungmagi kona na Chuchampur Police na fare Chuchampur District Police na Bisnupur Police Kangpokpi Police amasum Assam Rifles ki personnel singi mateng loinana mafam kya da operation sathabada tongan ba makhal gi nungmai kya marum loinana khutpu amagi miyoi mari phagatpa ngamkhre Chuchampur District Police ki ASP na ngasi thoki basirol amagi matungina police na fare hariba makhoi mari adudi Chuchampur gi Bethel Village tagi Zulthang Haukip sei nifugom da apokpa giming tonglam Haukip Kangpokpi District ki Sangobung dagi Haukhokjang Swamta Elias Martin sei khun Chuchampur District ki Henglep ta leiba Molen Village tagi Mamingun Lun Haukip sei kun ngani pan apokpa giming Litagin Haukip amasum Chuchampur District ki Bolzon Village tagi Pauminsen kipgen sei taragam pan apokpa giming Thienlan kipjen ni makhoi degi kapa yariba nungmai mari galonena countryman pistol ani amasum magazine ani single barrel mari amasum single barrel kapa yariba nungmai maru kuntragom dai phagat pangam khre pausna makata nai haukip December taraga mari da Zulthang Haukip kawba miyoi ama khutpu asida nungmai maru amasum nongmai na singba supply tawi haibagi chapsaba pau phangmangam khi makhasa tharak poina topa maru eba paw amanamu Nupa ani na phubudagi miyoi ama lekana bangamdana sikre Uttar Pradesh ki manungsanba Ghaziabad mi yamna sinbat lambi amada Nupa ani sangduna miyoi ama tamthina phubudagi lekana bangamdana sikre hairi thaudu adu mari lenina social media ra thaganarkiba video amada Nupa ani aduna lekhidraba miyoi adu asoba sei sijinaduna phuba ukhi thaudok thukphomgi nag yet gari kya amadi miyoi kya phauduna satli Nupa ani aduna sathariba thawong adu kanamata khamkhide madugi mahuta miyoi kharadi video namduna leibu ukhi Nupa ani aduna tamthina phubudagi lekhidraba miyoi adu azoi kawi haina identify tawangam khre hiramasigi mari lenina lekhidrabagi mamana phongdorakhibada azoi gi mayamba sanjoi amadi thawdo asigi main accused oiriba miyoi asina numit kharani gi mangda flower shop ama semgat sagatpagi matangna yenaba lekhi video aduda main accused oiriba Gobin galonena Amit kawba miyoi amana azoibu mi yamna tinba lambi da tamthina phukhi ihing na hingtana miyoi ani aduna laikhidraba adubu phuba matamda lambi da satpa miyoi amatana khamdoktaba adubu pendaba phongdoknarakli nak yeta satliba miyoi singna matam sana azoibu kanbiram labadi laibak thiba thawdo adu thoknamdaba su yai haidi victim sanjoi gi mamana thawdo asiga mari lainana police ta complaint tawkhre thawdo du da chenaba miyoi anima police na phaki bogolonena wang pong tonabagi dama custody da rima lokthakre hairena su pawsna makhatana phongdorakli yamna nungaitaba thawdo amana khut thoknabada maoist ki nupi kadar ani sikre police official Chhattisgarh ki
Dantewa district ngasi security force ka khut thokna bada CPI Maoist nupi kadar ani sikre haina police na phongdorakli khut thokna bagi thodokta laikhidraba nupi kadar anima government na wanted lakthokrabi ngaktani khut thokna bagi thodo adu Goa Kondana police station gi manung sanba kale pal amasum kari khungangi lona bada leiba umang amada thokibani pung ama khairam numai ka jail sing khunja sing na taki hari numai ka pagi khunja lep kraba matung ahenba security force sing na sangsin yeng lobda nupi keder ani adu siduna leram khibani hari laikhidrabi adugi manung da amadi aite mandi kobi amani haba khangmangam khre hari ne su pausi sina makhata na su phongdorakli makhasa tharak poina sanabagi pawng tang mem da share tawjaramge Cristiano Ronaldo na Messi maithiba piduna century asigi soccer player award fangkhrei Cristiano Ronaldo amade Pep Guardiola bu haukiba numaijing numit Dubai da pangthokiba Globe Soccer Award sing yenthokpagi thoramda ikai khumnaba utkibaga loinana makhoi anibu mathang shitna century asigi player amadi coach oina khangatkrei Juventus ki forward Ronaldo matam kuinagi mamangdagi maki khwaidagi akan balamba oiduna lagliba Lionel Messi bu maithiba piduna numaijing numit amani hotel da pangthokiba thoram aduda masamakna award adu dauki Spain England amadi Italy da domestic league ki title singkha natana kumja English singani ga taraga tarukta Portugal ga loinana Euro ki title laukiba masagi si kunthra manga suraba Ronaldo na kumja English singani ga amadagi English singani ga kun phawgi manungda khwaidagi masak thokpa player da piba mana adu phangbada harau phungdoki Ballon d'Or gi award mangarak phangrab Ronaldo na thoram adu da hai title singlau bai bisi nungai sei kya masana sida makok thongna ba hotna bai bisi araibana te ai tasengna sakthoksa ba phawe adubu team ama great coach sing amadi club sing yauduna di masi oithokloi Ronaldo na Twitter da makhata na hai ngasi ahingi award asidigi hena nungai ba amata leite aina professional footballer ama oirakpagi khongchat sahi kun pharam dai sida Globe Soccer Player of the Century gi award asi aina harauna amadi sakthoksana phangba ikai khomnaba amani haina su pausina makhata na phongdorakli aduga myam pausi hojiki oinadi matang asai da lusinjarage aduga horen nungdaram phongbusi phongsinggi maruiba pausing khonggocharakana myam da yari makai tunna pausi update pipa ngamna bhonajarake tawdabu myam hojiksi pausi ai thumbnail da piri biski matungina myam da ahanba pathokpi haibadu myam ngamiba makai Turiba makai ngamna bohona jarake haidi pausi me hek phangbaga makhata na mathang pathokchabagi matung ina khudong saba si katang wana thoksai aduna mem yariba makai hana pathoksana ba arrangement si tawna bohona jagi haina Manipur top channel gi makai digi soijari mem katang di ngaimina gi si haina haijari du ma hujiko na di losin jarage aduga na no pa i pa mem update pijarake mem adu funga miner sen thank you